ꯑꯁꯤꯒꯤ ꯃꯊꯦꯜ ꯃꯌꯥꯝꯁꯨ ꯑꯝꯇ ꯌꯦꯡꯉꯨ ꯄꯨꯈꯝꯗ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯒ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯁꯩꯁꯤꯗ ꯑꯩꯈꯣꯏ ꯁꯩꯁꯦ ꯉꯁꯤ ꯑꯉꯥꯡ ꯀꯩꯅꯣ ꯍꯣꯖꯥꯏꯒꯤ ꯒꯣꯅꯣꯒꯣꯒꯤ ꯑꯉꯥꯡ ꯑꯃ ꯂꯩꯌꯦ ꯑꯗꯩꯗ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯎꯁꯦ ꯂꯥꯛꯑꯦ ꯑꯗꯣ ꯁꯩꯁꯤꯗ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯀꯩꯀꯥ ꯁꯤꯗ ꯂꯩꯔꯦ ꯅꯥꯀꯨꯞꯄꯤ ꯈꯨꯌꯥꯝꯁꯤ ꯃꯤꯅ ꯉꯥꯡꯅꯤ ꯅꯣꯏꯁꯤ ꯀꯃꯥꯏꯅ ꯀꯥꯏꯗꯣꯏꯅꯣꯅ ꯁꯤꯗ ꯂꯩꯔꯦ ꯐꯗꯤꯒꯣꯝ ꯑꯋꯥ ꯐꯗꯤꯒꯣꯝ ꯁꯥ ꯃꯔꯣꯏꯗꯣ ꯑꯗꯨꯒ ꯏꯀꯥꯏꯊꯕꯤꯒ ꯑꯗꯨꯒ ꯀꯣꯕꯤꯒ ꯁꯤꯗ ꯁꯤꯡꯖꯨ ꯁꯨꯔꯅꯤ ꯑꯗꯨꯒ ꯏꯀꯥꯏꯊꯕꯤ ꯀꯣꯠꯅꯕ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯃꯤꯃꯤ ꯑꯅꯤꯁꯦ ꯍꯥꯞꯄꯅꯤꯀꯣ ꯃꯌꯥꯝꯁꯤꯗ ꯉꯥ ꯊꯣꯡꯕꯒꯤ ꯉꯧꯕ ꯍꯧꯒꯠꯂꯛꯑꯦ ꯑꯂꯨ ꯑꯗꯨꯒ ꯀꯣꯕꯤ ꯊꯝꯆꯦꯠ ꯀꯩꯀꯥ ꯍꯥꯞꯆꯤꯟꯕ ꯍꯧꯔꯦ ꯁꯤꯗ ꯉꯥ ꯑꯇꯥꯎꯕ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯃꯣꯇꯣꯔꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯁꯤꯁꯦ ꯍꯥꯞꯇꯣꯏꯅꯦ ꯍꯧꯖꯤꯛ ꯉꯧꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯃꯣꯇꯣꯔꯒ ꯍꯥꯞꯆꯤꯜꯂꯅꯤ ꯈꯥꯏꯔꯛꯑꯣ ꯃꯆꯟꯁꯦ ꯂꯣꯏ ꯁꯨꯔꯀꯥꯟꯗ ꯍꯥꯎꯗꯣꯏ ꯃꯥꯟꯗ꯭ꯔꯥ ꯃꯥꯏ ꯑꯁꯪꯕ ꯑꯉꯥꯡꯕ ꯂꯣꯏ ꯁꯨꯔꯛꯄꯁꯦ ꯍꯩꯖꯤꯜꯂꯛꯑꯣ ꯁꯤ ꯉꯧꯕꯁꯤꯗ ꯑꯗꯨꯝ ꯉꯥ ꯃꯀꯣꯛꯁꯨ ꯍꯥꯞꯆꯤꯜꯍꯧꯔꯦ ꯁꯤꯗ ꯃꯆꯨꯒ ꯃꯣꯔꯣꯛꯀ ꯊꯤꯠꯂꯒ ꯍꯥꯞꯄꯦ ꯃꯥ ꯁꯂꯥꯗꯀ ꯉꯟꯇꯥ ꯁꯣꯏ ꯂꯩꯔꯝꯃꯦ ꯁꯂꯥꯗꯁꯦ ꯁ꯭ꯇꯥꯏꯜꯒ ꯌꯥꯎ ꯐꯖꯅ ꯁꯣꯏꯗ꯭ꯔꯣ ꯊꯕꯤꯁꯦ ꯇꯨ ꯑꯩꯅ ꯍꯪꯉꯤꯕ ꯃꯥꯒꯤ ꯁ꯭ꯇꯥꯏꯜ ꯌꯥꯎꯔ ꯁꯣꯏꯅꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯨꯅ ꯁꯣꯏꯅꯕ ꯍꯪꯉꯤꯕ ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣꯗꯣ ꯑꯂꯨ ꯃꯀꯨ ꯈꯣꯛꯅꯕ ꯑꯗꯨꯗꯨꯅ ꯃꯥꯅ ꯁ꯭ꯇꯥꯏꯜ ꯁꯦꯝꯃꯒ ꯁꯣꯏꯅꯤ ꯌꯥꯝ ꯍꯩꯅ ꯁꯣꯏ ꯍꯥꯏꯕꯗꯨ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯔꯤꯡꯒꯥ ꯉꯧꯅꯕ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯈꯥꯃꯦꯟ ꯇꯥꯎꯗꯣꯏꯕ ꯈꯥꯃꯦꯟ ꯇꯥꯎꯅꯕ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯔꯤꯡꯒꯥ ꯉꯧꯕꯗ ꯍꯥꯞꯅꯕ ꯁꯤꯁꯤꯅ ꯇꯤꯜꯍꯧ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯁꯂꯥꯗꯁꯤ ꯁꯦꯝꯃꯛꯀꯦ ꯁꯤꯗ ꯍꯧꯖꯤꯛ ꯃꯍꯤ ꯍꯥꯞꯆꯤꯜꯂꯛꯑꯅꯤ ꯍꯧꯖꯤꯛ ꯈꯔ ꯍꯥꯞꯄꯣ ꯃꯍꯤꯁꯦ ꯈꯤꯇꯪ ꯍꯥꯏꯐꯦꯠ ꯁꯧꯒꯠꯂꯒ ꯊꯨꯝ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯞꯄꯅꯤ ꯉꯥ ꯍꯥꯞꯆꯤꯜꯂꯅꯤ ꯊꯨꯝꯁꯦ ꯑꯗꯨꯝ ꯍꯥꯞꯄꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯊꯨꯝ ꯍꯥꯞꯆꯤꯜꯂꯅꯤ ꯈꯔ ꯍꯥꯞꯄꯣ ꯉꯥ ꯉꯥꯏꯍꯥꯛ ꯂꯩ ꯍꯥꯞꯄꯁꯤꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯖꯥꯔꯤ ꯁꯤ ꯂꯩꯔꯦ ꯏꯀꯥꯏꯖꯩꯌꯦꯕ ꯁꯤꯗ ꯂꯩꯔꯦ ꯁꯂꯥꯗ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗ ꯊꯥꯡꯖꯤꯡ ꯁꯤꯡꯖꯨ ꯂꯩꯔꯦꯀꯣ ꯊꯥꯡꯖꯤꯡ ꯁꯤꯡꯖꯨ ꯍꯧꯖꯤꯛ ꯉꯥ ꯊꯣꯡꯕꯁꯨ ꯉꯥ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯁꯤꯗ ꯑꯕꯨꯡꯉꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯂꯩ ꯇꯨ ꯑꯕꯨꯡꯉꯣ ꯃꯥꯏ ꯉꯥ ꯊꯣꯡꯕꯁꯨ ꯌꯥꯁꯜꯂꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯥ ꯍꯥꯞꯆꯤꯜꯂꯒꯦ ꯉꯥ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ इसिंग थई से इसिंग अमका थाओ इसिंग अमका थाओ आइना हाय हाय ओय गय ओय से नेने भी थके से हाय तरो आई आम तगो से हाय हेरो हाय से आ वेरी गुड मम्मी तगो मम्मी त आ सिस हम हाय हाय तो मा अꯉꯥꯡ ꯃꯆꯥ ꯂꯩꯕꯅꯤꯅꯀꯣ ꯃꯥꯅ ꯐꯖꯅ ꯂꯣꯏꯁꯤꯜꯂ ꯁꯤꯠ ꯅꯥꯟ ꯂꯩꯔꯝꯃꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯥꯗꯦ ꯃꯌꯥꯝ ꯂꯣꯏ ꯆꯈꯥꯏꯔꯤ ꯃꯥ ꯍꯧꯖꯤꯛ ꯇꯨ ꯁꯥꯟꯅꯕꯒꯤ ꯂꯣꯏꯅꯃꯛ ꯆꯈꯥꯏꯔꯤꯅꯦ ꯇꯨ ꯁꯥꯟꯅꯔꯤꯁꯦ ꯎꯔꯕ ꯁꯦ से सोमदा आई आम चागे पिरो आई खुत्ता पिरो खुत्ता आम चागे खुत्ता पिरो तो आई आम चागे खुत्ता तो पिरो हाय पिरे से आम अमा सु पिरक्तोरा बस कार जे सायो हायरा गडों 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 लोरे लोइसलसे सी चोंग चाव हायरा या से अनी सोना का थबक कल्ली ꯉꯥ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯜꯂꯦ ꯁꯤꯗ ꯉꯁꯥꯏ ꯅꯥꯀꯨꯞꯄꯤ ꯉꯧꯕꯗꯣ ꯑꯗꯨꯗꯣ ꯁꯤꯗ
와 맛죽고보다 제요 그래서 많이 좀 담아가 콩 굶자라 좀 담으라 너 허리 잠다 가이나 봐봐 많이 콩 굶자라 담아게 강옥수 hꯧꯖꯤꯛ ꯂꯣꯏꯁꯜꯂꯦ hꯧꯖꯤꯛ ꯀꯩꯅꯣꯗ ꯉꯥꯏꯔꯦ ꯇꯨ ꯕꯣꯔꯥ ꯁꯤꯒꯤ ꯈꯥꯃꯦꯟꯁꯦ ꯇꯥꯎꯔ ꯂꯣꯏꯔꯦ hꯧꯖꯤꯛ ꯁꯤꯗ hꯧꯖꯤꯛ ꯈꯥꯃꯦꯟ ꯇꯥꯎꯔꯦ ꯆꯥꯛ ꯂꯣꯏꯔꯦ hꯧꯖꯤꯛ ꯃꯌꯥꯝ ꯃꯊꯦꯜꯁꯤꯗꯤ ꯉꯁꯤꯒꯤ ꯃꯊꯦꯜ ꯈꯨꯌꯥꯝꯁꯦ ꯉꯥ ꯊꯣꯡꯕꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯄꯥꯟꯒ ꯀꯩ ꯍꯋꯥꯏ ꯄꯥꯟꯒ ꯍꯋꯥꯏ ꯃꯨꯁꯣꯔꯤꯒꯤ ꯊꯣꯡꯕ ꯊꯥꯡꯖꯤꯡ ꯁꯤꯡꯖꯨ ꯁꯂꯥꯠ ꯂꯩꯔꯦ ꯑꯗꯨꯒ ꯍꯦꯟꯖꯥꯡ ꯌꯦꯜꯂꯤꯁꯤꯁꯨ ꯌꯦꯡꯍꯜꯂꯣ ꯍꯥꯏꯔꯣ ꯀꯥꯡꯍꯧ ꯑꯥꯗ ꯂꯩꯔꯦ ꯑꯗꯨꯒ ꯏꯀꯥꯏꯊꯕꯤ ꯀꯣꯠꯅꯕ ꯁꯤꯗ ꯕꯣꯔꯥ ꯆꯥꯛ ꯀꯣꯠꯂꯤꯁꯤ ꯌꯦꯡꯍꯜꯂꯛꯀꯅꯣꯌꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯈꯤꯒꯦ ꯆꯥꯛ ꯆꯥ ꯇꯣꯛꯑꯒ ꯃꯌꯥꯝ ꯈꯪꯅꯔꯁꯦ ꯉꯁꯤꯒꯤ ꯃꯊꯦꯜ ꯃꯌꯥꯝꯁꯨ ꯑꯝꯇ ꯌꯦꯡꯉꯨ ꯄꯨꯈꯝꯗ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯒ ꯃꯊꯦꯜ ꯀꯌꯥꯅꯣ 1 2 3 4 5 6 7 मथेल खुयामजे अदई इकाइथबी कोटनाबसु यावरे इकाई जाइए रेगिने अमित ngasi gi mathen yamna haumandana ai pukham si yengbio ai pukhamna fast tare adagi su leire ar su songi su sinangre songi su mathen jam haura kari mathen jam haura hawe omiti haubra em ta haude pukham di haura ai di murak sa nang di haubra More sabde how go de ching cha thangjin chingju da umro hapu bagi ngauna gre me amado hoje mu komla mer pachara ke chakcha to koi thoi nga kai loisalaga hoi hoje cha to ga chine ngang ba hapa ga chine ngo bu yaure komla mer pacha doine hai ju hapu hai ye kai no hapu to tra moro chine ngang ba se fajari yang ba ne matum do tu ꯃꯇꯨꯝꯁꯦ ꯁꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯣꯏꯕ ꯋꯥꯅꯤ ꯑꯩꯗꯤ ꯈꯪꯗꯅ ꯃꯆꯦꯠ ꯃꯆꯦꯠꯀ ꯊꯨꯒꯥꯏꯅꯤꯅ ꯑꯃꯨꯛ ꯌꯥꯔꯦ ꯅꯨꯄꯥꯅꯤ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯕꯥꯅꯤ ꯁꯤ ꯆꯥꯍꯧꯔꯅꯤ ꯃꯍꯤ ꯈꯔ ꯍꯥꯞꯆꯟꯈꯣ Ya, tigo. Fajare. Nangis dulu. Fajare. Kokoi catur apa deh? Kokoi.